Ngasidagi chahi anigi mamangda thokiba miyamna kaunaruraba kuki nupi anibu mafi thongdana miyam mamangda puduna chatkiba viral oikiba video aduga mari lenena chenabani haina fajankhiba miyoi taretki manungda taruki case appeal tawda Manipur Amadi Guwahati High Court na Tabidre haina JSC viral video for May 2023 gi convener KHUMAN ngasi PAOMEE SINGDA PHONGDORAKLI hiramasigi matangda nongpok sekmai pechi laurembam nongbram Langmai Tet, Lairong Tel, Ukong Sang, Ingo Rock, Sikong Amadi Atokpam Apunba Mairapai Lufna Sinjuna ngasi Wangzingi Mafam Amada Pangtukpa Paugi Mifam Amada JSC viral video for May 2023 Thawal District Convener KHUMAN Makhatara Duna Phongdorakibada Kuki Nupi Anigi viral video aduga mari lenna chenabani haina lengakna fagatuna CVI da sinakiba miyoi tareki manungda ama thadokraba madung makhoi taruki case sing Manipur lengakna Assam da transfer tawkiba asina maram oiraga JSC na case asigi matangda hanna appeal tawrabasu Mafam Tabidre Amadi Hauzik FAJANKHIBA makhoi taruki imung manung singdi nongmagi suraga chazaba ngakta oibana makhoina mafam aduda challuba haibasisu achoba problem ama oibana case asi athubada Manipurda paikhat piduna makhoi tarukpu thadok pinaba appeal tawbaga lorina ikui kuidana mamang seigi loiramdaida zirivamdagi nupi amadi angang yauna makhoi tarukpu kuki terrorist singna ref tawraga minung silaitana hatok pikhiba matamdadi wafam amata haibi Kidaba asimaksu laibak tibani haiki Hauzik Manipurda leriba khungakpa kayana victim oiduna leiraga tumina lesson farm thokte maram aduna Manipurda leriba CSO sing miyam section pumna magna victim oiriba makhoi tarukpo thadokpada amata oina mating pang binabagi apambasu convener KHUMAN phongdoke Manipur leriba lengak singdasu akoina wakat charuba matamnasu akoigi case matangda kanamatan Bidre. Aduna case asi Bharat ki Prime Minister amasung Manipur ki Chief Minister Manipuri Council of Minister khudimangna hangoi tukusana makhoibo capital punishment pigidobne lauthoki Manipur ki Imam Mairapai khudimangsu adubu ngasidi case asina maram oiraga victim oiriba miyoi teret ki manungda miyoi amadi thadokre miyoi taruk leiri miyoi taruk sigi victim singse ngasi matau karabna lele se Manipur leriba civil society amasung Manipur ki pipum khudimangna Bide adubu victim singsigi oiriba pibam singsi yengaga Nasidi akoina press meet asida akoina Manipur lenga ki damak puning singsinjari maramdi case asi athu matamda loisin bilaga makhoi ki damak athu matamda court si PBU ayaba karam court akhoi case asi lepnarga makhoi bo thadok kadagi haibase ngasi ki lenga na ngasi boba PBW maram karino